Furup kayana khundamina riberamda Manipur asigi miyam pumnamakta Ima Imoinu irat numit amadi Gaan Ngai kumhei lakpada Rastriya Janashakti Party RLJP ki National Secretary Northeast incharge Ruchida Sharma na Manipur ki miyam da yaipha paojel pirakli numit asina lakpada tek takai da bawat pada balebak ama oiminarasi loina ngasi India ki mafam kaya da pangthukliba Makar Sankranti Lori Bihu Pongal Bilaku na chingba kumhei sing asina su aikhoibu tek takai da ba wat pada ba yamna ingchik palamdam amadi COVID taki aikoi kanbiba oirasanu haina ishorgi mafumda thawniba ka loinana binabiba su oirasanu haina Ruchida nam khataki ahanba maktada eigi lebak leiba praja khuding makpo aina ikokno na khurumjari aduga ngasi yaipharaba koirau asida Ima Imoinu gi numit amadi chakan Gaan Ngai gi aikoi gi festival sigi numit chu oire numit asida aina leibak sida leiriba praja khuding makpo yaipha paojel pijari Imoinu imana chakan Gaan Ngai na aikoi bu tekta kaidaba wata pataba leiba ama porakpa su oirasanu loina na ngasi India gi mafam kyada Makar Sankranti, Lori, Bihu, aduga loina na Pongal, Bilaku festival kaya amasu India gi mafam kaya amada su celebration tawri ba mayam sina aikoi bu tekta kaidaba wata pataba yamna ingna chikna SOP ngakna aikoi gi COVID-19 sida gi su kanbina ba aikoina thawni jari ishor khuding makna khoi bu pina bi basu oirasanu aduga ngasi gi festival asigi damakta su aina leiriba lebak sida leiba praja khuding makta yaipha paojel pijari